Sahi humdraga ni pan surabi ama halamli tabada tuzungai oiba thawdo amada masagi sei humdraga ni palom surabi ahal oirabi nupi ama masamaki mayumda yamna tamthina halaga phina yomsilaga phamung makhar thamlamli masagi mayumda halaga hondoklamlabi ahal oirabi nupi adugi maming oinam ningol thoibi natraga pisaksa apopale khidraba ibomsa movie kawi singjamai oinam thingen legini thawdo adugi matangna thoibi ga pukminabi manaw nupi oinam bimola na hai maki mase thoibi asi maki mayum amasum laikai da hokiba thangja numitigi uba phonglakidabadagi kuithi thina rakhibani January 10 mapan mak masa mak mapam na satlaga maki masibu thikhi du thi phangkhidi ngasi mak masayaw na imung manunggi miyoi sing amasum laikai gi miyoi singa makhatana thibu humigi thabuk satabada maki masi gi hakchang adu phina yomlaga phamung makhara thamlamba numiyungba matungna thengnarakpani khudakta singjamai police station da pau pikhi amadi singjamai police station gi kangbuoma mafam adu yokshilakpaga loidra mafam adu kanagumba ba sanghandana thamlaga state forensic science ki team laklaba matungda asi baksang amasum akoiba mafam sing adu Executive Magistrate Imphal West ki mabangda inquire tokhi haksang adu yengsinba matamda ahal oirabi nupi edugi maya masum haksang gi mafam kyada machin tumba posakumbana thinbagi mafam sing leramki laikhidrabi nupi edugi mangaksamsu lenthatlamki amasum yethangba khutki khutsa singsu thangumbana kakthalamki haksang adu yengsilaba matungda haksang adu singjamai police station ki team na lakhalaba matungda rims mock postmortem gi dok thamkhri thawdo adu ga mari lainana singjamai police station case man lakhatpaga loinana thijin bakri thawdok thokpa maduda ASP Imphal West amasum local MLA oiriba yumnam khemchan masa laklaga yengsin khiyari ngarang numidang wairam laikai dugi oiba mifam pangthok tunu mihat adugi matana kupna khanaduna JSC ama semkibaga loinana warep khara lakhre Sienaba mi putoktuna logi oiba serak phanghanna hotnabada mateng pangnaba JAC ama semkibaga loinana mihat asida laikai gi mioi senaramlabadi mapunchi chupa laikai digi tanthokpa amadi mihat pa adubu mahaki imungi mioi sing yauna sanghalamba tarabadi sanghalamliba mioi adubu tanthokpa haina warep lokheri laikai gi club maira paibi amadi miyamna saruk yaduna pangthokiba ngasigi miphamaduna अखोगी क्लब की प्रेसिडेंट ओ श्यामा सोरोन बु JAC की चेयरमैन खनखिबगा लोइना क्लब की सेक्रेटरी ओइनाम प्रवीण बु कन्वेनर खनखरि मैरा पाइबी की प्रेसिडेंट AK किरण मलाबुना को चेयरमैन अमसुम थोक्सोम इंदिरा बुना को कन्वेनर खनखरिना JAC की सिरोल अमना फुंगदोरखली स्कूल बिल्डिंग थुगाखिबगी केस लखटखरि खुराय हैक्रू मखोंग जूनियर हाई स्कूल की नौना सकत बिल्डिंग थुगाखिब थागदोक मरी लेना पोरमपाट पुलिस स्टेशन FIR लखलगा थीजन बखरि पावगी लिखुन सिंह हाई नौना सकत होरप स्कूल बिल्डिंग अदु हौखिब जनवरी 19 गी नुंथिल पुंग अमगा मखाइरम ताबदा खुराय AC की MLA L सुसिंद्रो मसायाउना लाखिबा कांगबु अमना मिशनरी सिंह सिजिनतु थुगाइरम खिबनि स्कूल असि साबगी थबक आसाम की द्रिबुगढ़ बेस तौबा ATW India Private Limited कोबा कंपनी ने स्टकीबनी थौदो अदुग मरी लेना ATW India Private Limited की साइट सुपरवाइजर ना पोरमपाट पुलिस तो वकलखी वकत अदुदा MLA मा सायावना लागलगा मा की पौक्ताक मतु इन मकोइना पुरकप JCB बैग सिजनरगा स्कूल की नौना साबे बिल्डिंग अदु थुगाखियरि खुराय हैक्रू मखोंग कोनसम लाइकाई की फ्रेंड्स यूनियन क्लब नसु पोरमपाट पुलिस ता MLA सुसिंद्रो अमसुम स्कूल बिल्डिंग थुगायबदा सेनरी बिसिंगी मथक्ते FIR लखतपिनाबा वकतखिबा लेखि कंपनी अदुना थारक वकत अदु युमफम ओइरगा पोरमपाट पुलिस स्टेशन जनवरी 18 FIR लखतखिबसु क्लब न थारक वकत अदुसु पुना पुनसिनवगा लोइना केस अमा रजिस्टर तौरगा थीजन बख्रे Garang numidang angan mapawbada mipami pun natragana missionary sing phagatpigi pawphangri ningsing bayabani Manipur government na North East States Infrastructure Development Scheme other than road infrastructure makhara pekhaliba state asigi higher secondary school sa mga kunsemga nabigi damak pekhaliba scheme asigi saruga moi school gi building adu sakhibani school building thugaibada natana school sabigi thabak toriba sinmi singa masum engineer singda ki halamba ga loina thabak singa du pekhatpada sound ayat apan pikibani
ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯆꯧꯕ ꯀ꯭ꯔꯥꯏꯝꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯃꯥꯡꯍꯟꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯦꯛꯁ ꯑꯣꯏꯅ ꯄꯤꯔꯒ ꯈꯣꯝꯒꯠꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠꯁꯤꯡꯗ ꯄꯟꯈꯤꯕꯅꯤ꯫ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯃꯦꯁꯤꯅꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯊꯨꯒꯥꯏꯔꯝꯈꯤꯕ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯅ ꯀꯤꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯝꯈꯤꯕꯗꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯈ꯭ꯔꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 8ꯇꯒꯤ 11 ꯐꯥꯎꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯣꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯄꯣꯛꯁꯣ ꯏꯝꯐꯥꯜ ꯋꯦꯁꯇ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯀꯦꯁ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅ ꯊꯥꯔꯛꯈꯤꯕ ꯋꯥꯀꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯃꯄꯥꯅ ꯊꯥꯔꯛꯄ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 8ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯔꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯈꯤꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯒꯤ ꯀꯦꯁ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯂꯨꯡꯐꯝꯗꯒꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯊꯤꯖꯤꯜꯂꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯃꯐꯝ 4ꯗ ꯆꯠꯇꯨꯅ ꯊꯤꯖꯤꯟꯈꯤ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯋꯥꯍꯪ ꯆꯠꯊꯕꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ 2ꯔꯛ ꯊꯤꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯃꯄꯥꯝꯗ ꯀꯨꯝꯖꯥ ꯏꯪ 2013 ꯑꯃꯁꯨꯡ ꯏꯪ 2014ꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯇꯨꯔꯦꯟꯗꯒꯤ ꯂꯩꯉꯣꯏ ꯄꯦꯛꯄ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯣꯏ ꯑꯗꯨ ꯃꯕꯣꯛꯅ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯗꯨꯗ ꯁꯛ ꯇꯥꯛꯈꯤ ꯑꯃꯁꯨꯡ ꯕꯤꯛꯇꯤꯝ ꯑꯗꯨꯒꯤ ꯃꯕꯣꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈꯤ꯫ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯜꯂꯁꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯀ꯭ꯌꯨꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯟꯗꯨꯅ ꯖꯅꯋꯥꯔꯤ 8ꯇ ꯆꯦꯟꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯨꯔꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯣꯠꯂꯒ ꯂꯩꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯅ ꯌꯥꯗꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯂꯤꯆꯠ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯀꯣꯟꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯤꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯦꯀ꯭ꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯄꯥꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯨꯞꯊꯅ ꯊꯤꯖꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯁꯒꯣꯜ ꯃꯥꯡꯕꯒꯤ ꯋꯥꯊꯣꯛ ꯆꯤꯡꯅꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯃꯩꯇꯩ ꯁꯒꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯁꯒꯣꯜ ꯁꯥ ꯃꯈꯜ ꯑꯁꯤ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯍꯟꯗꯛ ꯃꯔꯛ ꯏꯪ 2015ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯇꯩ ꯁꯒꯣꯜ 90-ꯌꯥꯡꯈꯩꯔꯣꯝ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒ ꯋꯥꯊꯣꯛ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ 3 ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯐꯒꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯁꯒꯣꯜ ꯃꯥꯡꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯟ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯣꯅꯤ ꯑꯦꯟ ꯄꯣꯂꯣ ꯄ꯭ꯂꯦꯌꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯒꯣꯜ ꯃꯥꯡꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ 4ꯅ ꯁꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯒꯠꯂꯨꯕꯗ ꯆꯤꯡꯅꯕꯁꯤꯡꯒꯤ ꯂꯤꯈꯨꯟ ꯂꯤꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯑꯦꯟ ꯄꯣꯂꯣ ꯄ꯭ꯂꯦꯌꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ
ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯇꯩ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯩꯇꯩ ꯁꯒꯣꯜ ꯃꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕꯅ ꯃꯩꯇꯩ ꯁꯒꯣꯜ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯦꯠ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯁꯥꯗꯣꯡ ꯑꯣꯏꯅ ꯆꯥꯕ ꯈꯨꯠꯄꯨ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯤꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯇꯧꯕꯤꯃꯜ ꯈꯪꯗꯣꯛꯂꯛꯂꯤ꯫ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯃꯃꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯜꯂꯛꯀꯅꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯐꯥꯎꯕ ꯄꯤꯗꯨꯅ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯖꯅꯋꯥꯔꯤ 13 ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ꯫ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯆꯃꯝꯅꯕ ꯐꯤꯚꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯤ꯫ ꯏꯪ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯊꯝꯂꯛꯈꯤꯕ PR ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯊꯥꯖꯅꯔꯤꯕ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯦꯜꯂꯤꯗ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡ ꯎꯅꯔꯨꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯟꯅꯗꯕ ꯋꯥꯐꯝꯁꯤꯡ ꯀꯥꯡꯊꯣꯔꯛꯂꯤꯕꯁꯤ ꯌꯦꯡꯂꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ BJP ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯁꯦꯟꯇꯔꯗ ꯃꯤꯠꯌꯦꯡ ꯊꯝꯅꯕ ꯉꯥꯏꯅꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯏꯪ 2013ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7ꯗ ꯃꯍꯥꯛꯀꯤ ꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯦꯖꯣꯔꯤꯇꯤ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯂꯦꯖꯤꯁꯂꯦꯆꯔ ꯂꯤꯗꯔ ꯍꯥꯞꯂꯛꯄꯗ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯅꯔꯤ꯫ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯖꯅꯋꯥꯔꯤ 13ꯒꯤ ꯃꯃꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟ ꯍꯧꯒꯗꯧꯔꯤꯕ ꯖꯅꯋꯥꯔꯤ 19ꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯤꯕ ꯖꯅꯋꯥꯔꯤ 13 ꯑꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ BJPꯒꯤ MLA ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ BJPꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ MLA ꯑꯃꯅ ꯐꯣꯡꯗꯣꯛꯄꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯒꯤ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯁꯤꯟꯈꯤ ꯑꯗꯨꯕꯨ ꯖꯅꯋꯥꯔꯤ 13 ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯗꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯄ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2015ꯒꯤ ꯗꯤꯁꯦꯝꯕꯔ 13ꯗ BJPꯒꯤ MLAꯁꯤꯡꯒ ꯄꯥꯔꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ BL ꯁꯟꯇꯣꯁ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯁꯃꯤꯠ ꯄꯥꯇ꯭ꯔ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ MLAꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯂꯛꯇ꯭ꯔꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯆꯞ ꯆꯥꯕ ꯏꯪꯒꯤꯠ ꯄꯤꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤꯕꯅ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ MLA ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ PR ꯑꯁꯤ ꯃꯈꯥ ꯑꯗꯨꯃꯛ ꯁꯥꯡꯗꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅꯁꯨ MLA ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯥꯝꯒꯤ ꯀꯣꯀ꯭ꯔꯥꯓꯥꯔꯗ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯁꯥ ꯊꯣꯛꯂꯛꯄꯗꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯅꯦꯠ ꯃꯇꯝ ꯈꯔꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯀꯣꯀ꯭ꯔꯥꯓꯥꯔꯗ ꯉꯔꯥꯡ ꯕꯣꯔꯣ ꯑꯃꯁꯨꯡ ꯑꯗꯤꯕꯥꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯑꯃꯨꯛ ꯈꯨꯠ ꯊꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯗ ꯃꯣꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯇꯨꯅ ꯃꯤ 2 ꯁꯤꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAF ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯈꯠꯍꯟꯈꯤ꯫ ꯏꯟꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯗꯇꯥ ꯁꯔꯚꯤꯁ ꯗꯤꯁꯇ꯭ꯔꯤꯛ 2 ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯤꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯣꯍꯤꯕꯤꯇꯔꯤ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯨꯝꯅꯃꯛ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯥꯎꯟ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕ ꯃꯣꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯗ ꯃꯤ 4 ꯁꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯀ꯭ꯔꯥꯓꯥꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤ 19 ꯐꯥꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯤꯡꯁꯥ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛ ꯑꯥꯔꯃꯤ ꯊꯥꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAF ꯍꯥꯟꯅꯅ ꯀꯣꯀ꯭ꯔꯥꯓꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯕꯣꯔꯣ 3 ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯀꯔꯤꯒꯥꯎꯟ ꯑꯥꯎꯠꯄꯣꯁꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯟꯁꯤꯡꯍ ꯔꯣꯗꯇ ꯑꯗꯤꯕꯥꯁꯤꯒꯤ ꯃꯤ 2 ꯊꯣꯡꯈꯤ ꯍꯥꯏꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ꯫
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯑꯗꯤꯕꯥꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯕꯣꯔꯣ 3 ꯑꯗꯨ ꯐꯨꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨ ꯃꯩ ꯊꯥꯈꯤ ꯃꯗꯨꯗ ꯃꯤ ꯑꯃ ꯁꯤꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯂꯩꯈꯠꯅꯔꯤꯉꯩꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ ꯐꯤꯚꯝ ꯑꯁꯤ ꯉꯔꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯕꯣꯔꯣ ꯑꯃꯁꯨꯡ ꯑꯗꯤꯕꯥꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯀꯔꯤꯒꯥꯎꯟ ꯑꯥꯎꯠꯄꯣꯁꯠ ꯊꯪꯅꯅ ꯂꯩꯕ ꯅꯦꯁꯅꯦꯜ हाईवे ꯊꯤꯡꯖꯤꯟꯈꯤ ꯑꯃꯁꯨꯡ ꯇꯥꯌꯔꯁꯤꯡ ꯃꯩ ꯊꯥꯈꯤ ꯑꯃꯁꯨꯡ ꯌꯨꯝ ꯈꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁ ꯑꯃ ꯃꯩ ꯊꯥꯈꯤ ꯑꯗꯨꯒ ꯀꯔꯤꯒꯥꯎꯟ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠꯇ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯅꯥꯔꯣꯟꯗ ꯗ꯭ꯔꯒ ꯄꯨꯅꯕ ꯂꯝꯕꯤꯅꯤ ZUF ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯖꯔꯃꯟ ꯔꯣꯗ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯕꯨ ꯖꯤꯔꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUF ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ZUF की मिनिस्ट्री ऑफ इन्फॉर्मेशन एंड पब्लिसिटी थदोरक्पा चिरोल अमदा कुकी रिफ्यूजीसिंगना मखोगी लाइफ लाइन हाइदुना सेमगलिबा जर्मन रोड अमदी टाइगर रोड मियामना नमथाक तौबो वफममनि मखोइना लाइफ लाइन हाइरिबा लंबी अदुना जिरांगरोंग इनपुइनागा मियामगी हिस्टोरिकल ट्रेडिशनल अमदी कस्टमरी राइट साउंड सिंगरपगी मथक्ता मियामबो अरानबा लंबी अमदा पुदुना नमथाक तौबनि हाइरिबा लंबीसिंग असि सेमनबगिदमक जिरांगरोंग इनपुइनागागी मकैदिगी अयाबा पिखिबा लैति अमदी मसक खंगबसु लैति अखोइगी लम मनुंगदा अखोइ इसा खंगदना अमदी खंगलंबा तौदुना लंबी सेमजिलकपा हाइबसि हक्सिना लौइ जर्मन अमदी टाइगर रोड सेमगलकपा मतमदा मकै क्यादिगी मियंग संगनरक्तुना अथिंग पिनरकलिबनि मरमदी हाइरिबा लंबी असि कांगलोन काइबा थबकसिंग मरुओइना ड्रग पुथोकपसिंग तौबा खुलाइ होंदोक होंजिन तौबा मदी मसक खंगदबा मियोइ क्या नारोनदगी लमदम असिदा पुसिलकपदा चाउना सिजनरिबा लंबिनि मसिना लमदम असिदा लैरिबा येलो प्रूफसिंगदा चाउना सेक्टिंग पिरकली येलो प्रूफसिंगी लम सिक्युरिटी अमदी तंगदो लैताबा पुनसिदा चाउना अकाइबा पिरकली पुनमक्सिंग असि मयोगननबगिदमक ZUF ना सांगसिलकपा खोंजंगदा सेंट्रल अमदी स्टेट सिक्युरिटी फोर्स सिंगना नकल नामदा तोंगसिंदना मसागी मथौ पांगथोकनबा होनबियु कुकी अंडरग्राउंड ग्रुप सिंगना ZUF का मुक्नरकपा अमदी खुद थारकपदा मतम सिक्युरिटी फोर्स सिंगना कुकी अंडरग्राउंड सिंगदा लोन मतिंग पांगसिनबगी थबक तौरोइदबनि हाइनसु फोंदोरकली सियोलसिना मखाताना जिरांग इनपुइगी लमसिंगदा कांगलोन काइना पॉपी थारंबिगी मायोक्ता ZUF ना मखाताना लेप्तना थेंगनखिगनि पॉपी थाबा मदी कानी लोकपदा सेनना ममियोइसिंग हक्सिना लौबगा लोइना मतिक जाब सेरकपिगनि जिरांग यूनाइटेड फ्रंट मतम सुपदा लमदमसिग येलो प्रूफसिंगी राइट इपाइपुसिंगी लमगाकनब होनबदा लेपली अमसुंग कॉन्स्टिट्यूशन याबा मोंग संगसिंदुना लमदमसिद इंगना सिंगना लैनबा फिरेप मखाताना लेपली हाइनसु मखातारकली